Rasnakna Ahima Ichani Shiaridana Ahi Babu Rajana Babu Chelislo Ras Nuaitana Ichasina Babung Willow Bulakpase Babung Yam Nuai Adubu Babung Giroja Nupi Machani Sipuraka Nakoi Chakro Babung di surrender Taurake Natrabadi Hotel Aduda Fajiliba Mui Pumba Matoi Magragani Raja Pakatna Nadirti Babu Adum Nabigano Toana Babu Madu Ekwingam Loye Babu Yaudana Ekwi Haloye Ichasa Nakoi Chakro Babungi Kaluranu Raja Sukapaga Aina Marupta Wasakibani Babung Amadi Tonbu Jackson Senagani Asuingam Yahaloina Babungi Roger Tone Chansilatuna Karigi Babung ni surrender Togani Surrender di Makuine Togatabani Lanase Aikwidaze Soidini Yagungani Mahakti Injane Bimarcosni Kashukaluna Babung Chanabatose Rajana Babu Aigi Marup Jacobsu Mapan Thongda Film Star Ojerabasu Reality Dasu Hero ni Hero Mahak Eron Basuktamado Nachana Ngasidi Mayak Sena Khanglabani Tanja Duda Block Toro Matung Adu Unblock Toro E Makol Adu Tabada Rasne Changtuni Yinglui E Oror Taduna Li Makong Sili Sili Changa E Madu Ubada Rasna Prabhab Changsilaga Babungi Thoiba Karino Ichana Tormiba Mato Shiba Lisu Mapabung Ubaga Masadu Taknanga Thari Babo Nacholai Adu Haraga Liwan Thakri Tonsu Tarduna Manunda Changa Ligi Pibam da Ubada Ton Masadu Tu Chumki Prabhab Changsilaga Tamo Tamo Ton Tamo Shukna Kaptori Sir Babu Tamo se hospital bukase Roger ga abenggo sitanga Roger supakatna ligi mihuliyangami Hospital da pudri yaroi kamdoni Abemna Ahingi Abemna ligi mihuliyang birami Asopashin adubusu yang birami Babu First Pinaba hitak langtak amata leidra Rasna Lahibani Babung Porake Rajana Babu Chatkiro Ai Chatluge Kaida Leoge Haro Rasna Roja Rinjare Kudong Tigadra Bakajay Madu Ubada Roja Sukhangladuna Kishu Khaluna Babu Ai Kishu Tauroye Rastapna Fore Aigi Kagi Upo Chobada Loini Aubani Porakadaba Pumnamak Avimna Roja Dharami Rojasu Panthabataudana Tanjayang Laduna Kanachila Lipada Tong Dakai Kong Oina Stiardagi Chelapani Raski Yum Ado Ungloi Lorame Asibak Chankayasu Tata Dunalairi Ihing Nahing Saraba Yum Ado Ubada Roger Machino Melaga Kapami Ashuk Yamami Amsi Tamo Natumta na lang tinariba Tamo nang di Atokbani Roger na Raski Kayo Baga Abim na harap kudi mo pori Ras Dr. Natrabasu Masagi Hospital Amasulay Ribanina Aduna Kudaki Oiba Hidak lang tagdi Amatawal Amde Ngihaki Matung Roger na Porakliba Hidak Sindu Abim na libu Taytok Chamtuk na buhat ni Hidak Sukap Lami Abim gi Haising Laba Mato Da Ubada Ras na Ichabu Nurse Olambro Abim Mataw da Tumina Torami Hoy May Haramde Tona Bye Babung Nangi Abim Maruluk Taraga Mapitak Tak Tarakli Badu Ras na Uri
Icha, karigi kapino? Abemna nongmay maru adu loktoklami, aduga hidak taibirami. Ningthina benese piraba matungda drip amasu kapirami. Pungloy loydena abem amukap thurei. Rogerna abem kaidorage. Bye, kaigi kapino. Tamose kaidorage. Ayo, tamose pharoidro. Abem tapna. Bye, tamo kaisi tawri. Pathaja kichano. Babu, ngasidi nachabuk ni yamna nushiri. Ahokraba thongdok kayabu niksinglai. Ayo. Ichabu kaidorage. Awaba haisidi share tawraga khara yangbani. Oi babu, itomta khangduna leibase yam wai. Abem wari liba horai. Ratana machabu nurse oiba pamjarami. Adumakna Bangalore da 12 loibaga nurse tamhalami. Kanglaipak Hospital da nurse mangalogani haibadaki abem saujari. Daw yarubana abem private ki oirabasu thabak macha ama phangjari khaluwata aduki matik haraujarami. Matam khra hospital aduda pure. Nongmadi rani ge yamna luna tinabi. Rosni kawi ama hospital aduda masa nungaitabagi yengbalai. Tiket kaktabi changlakpaduda abemna tiket kakna bhairami. Rosni na sauraga. Aise kanano khongbra? Abemna ma'am warubiyade hospital asigi rule ne. Hey you, nangumana ingonda nachin khumba. Rosni adu haraga Rani da call tawrai. Rani na itanukshibi kedorage. Rosni na nangai de lege. Yumda leye. Hospital da lakhiroidra. Lani ye kedoba yaurage. Rosni na usitana abengi best adu yenglaga. Oh aise isa nungai de na noigi hospital da lakpani. Nurse nga kha amana aibu ticket kakte ne 100. Rani ne sauraga. Kari aigi itada nurse kana hayo. Aujigma fair donge. Rosni na abem haye. Itanukshibi leramo ailage. Phone da thamnakre. Rosni na usitana napot na chayem luro. Napunchida mi masa khangdradi minayoygidani. Abem tumina dumlerami. Rosni na hek thokibaga abem chair da phamlaga kappi. Ngihaki matung Rani laga abembu mayam mangda thina cherami. Mi masa khangdradi mafam sida leiba yaroi. Nurse no wai chaiba matam asida nang ama tokhibadi kaishinate. Chalo nasukti ninde. Abem mayam mangduda ikai nungshi yanarduna kaplami. Wa machet amata ngambu sungamjeta magi poche edo hapchilaga kapaga chenkirami. Abem kapna mapada phone taujay. Retanna Bema kaidorage. Abem mapagi makhol tabada amuk hena pukning nungshirami. Hiki kapaduna. Baba, ayo bulao. Machan adumna kapadu uraga Ratan pakatna. Ichabu kaidorage ipadayo. Ayo bulao baba. Ratan su makata rudre. Fare. Baba lagi. Ichabu kaidorage. Ay hospital gi nakanda ngairamage baba. Oh, hoi, baba lagi ngairamo. Ngihaki matung Ratan abembu lawala ami. Mayum hegyobaga wari pumbali cherami. Madu tarabadagi Ratanna amuk hana machabu nurse ki sinfam ase tokhalami. Mama laitaba macha oirubana abemna anambada chak thonglami. Mabukna mathel lukoi pumba takpa tambirami. Adumangna abemsu thong thakpa aduki matik hairibani. Hotel asida cook oiraba matungda abemdi kone khanglakpani.
Abem mathasana lairibadu ubada mapana Bema, ichabu kedorage, nashanungai tabro. Abem di awanungai pumba mapada share dog jerami. Baba, mathayam na sare. Kedorage, baba dahil dana. Abem numitu Rani ni kitchen na sanglaktu na tonda thina cherama numit ni. Mahagdi masamakta oraboy ning lubani. Adubu ton orambaduta wafamsing ado losinjarami. Baba, aidi makoy ki hotel ni haiba khangludre. Madam Rani na cherapado. Aidi aingondar khalubani. Adugadi imanabi amaduta orami. Aigi sakse kaukramale. Ratan na hotel aduti matam amugi GJP raskini. Ras hariba nupadudi yamna foba mishakni. Nupi ahal laikhidraba matungda foreign nupi ama laukhibani. Hoi, hospital adusu makuigi oibani. Forise, adugibu karigi matha saino. Ichana landraga maisho idina pakani. Mangak haidakpi foreign nupi ada. Nongmadi mangaktu leithek lakhini. Kaisu khalunu ichasidi. Baba, ai toklageda. Nati bema, adumna pukning sontagano. Ichana pamjana yauribani, adum yaukho. Wari liba lorakpada Rasna Unthokna phattidako Rani nangse. Roger wari da taraga khangsak sagalei. Minnai wini haribani na mamma wei bataridana. Ton ngakna kaibunu sir Krishna de Rasna Roger Ranger e adubu karimata hairudre Somdana Jacob amade sakhangdaba nupa aduga loinana Dongi kangbudu hatpalushilai Abujagi ahanba tharpa miyo yankhaiduda makhoi kunga atai mayang maitei Yankai muka pulaga yumlomda attack torpani. Kuntra mana hotel aduda attack torpani. Adubu masingyang labagang bukayasu helicopter dagi lakpana pak heklan ado loisimanga mamde. Pungsu panyam haujin kri nongan kradi lan ado fatabana kudong jabalaw kidoribani. Aduna Jacob na nongan dringay damayamdu hat na buhanarami. Mathagtagi halakpaduna makhayorokpadati asiba lairamiba mayamdu ubada Jacob nga ammi. Force hajla asala natraga kanana haliba. Makhada Abujagi miyoi taramukta ngairi. Makoyna lon amada hotels amadi touristsingbu loina hatu ase hainarami. Adubu lon ado Jacob na khangami. Makhongdi yepiba thang aduna leader adugi mangakta langagtuna thang aduna thilammi. Kudakta nupada shikirami. Leader adu shibadagi lehuriba makoy mapal aduna Jacob lomda onsilaga nongmay kapi. Makoy loinamak na onsilaga nongmay kapi ngayduda stranger aduna tunglomdagi khudong chabalor aduna kudakta ahum hatoklammi. Jacob su hanbaga walaiti. Asibak chang amadagi sniper du khulaga 1 by 1 makokta kapai maru amata miss oramde. Madu ubada stranger du ngakti ngaklammi adubu pantaba tawdana atay singdu hatna bhonarami. Nupa mana stranger du da nongmay kapapadu stranger du ki samurai aduna ngaktoki. Madu ubada Jacob su haipete ngaklammi. Makoy ani sangdana Abujagi miyoy taradu loisilami. Asiba singdu ubada amadi nongmay makol tabada micham mayamdu laukhongba yawnarami. Jacob na, guys, relax. I am no terrorist, okay? Stranger dusu. Hey, guys, silent please. Don't worry. We are not bad guys, okay? Nupi amana lon amada nupa amada cherami. Nupa dusu nupi tu kakatnarami.
ꯃꯈꯣꯏꯒꯤ ꯂꯣꯟ ꯑꯣꯏꯔꯕꯁꯨ ꯍꯦꯔꯣ ꯑꯅꯤꯃꯛꯅ ꯂꯣꯟꯗꯨ ꯈꯪꯕꯗꯒꯤ ꯅꯨꯄꯥꯗꯨ ꯖꯦꯀꯣꯕꯅ ꯀꯥꯞꯇꯨꯅ ꯍꯥꯠꯇꯣꯛꯑꯝꯃꯤ꯫ ꯃꯗꯨ ꯎꯕꯗꯒꯤ ꯁ꯭ꯇꯔꯦꯟꯖꯔꯗꯨꯅ ꯖꯦꯀꯣꯕꯇ ꯑꯣꯟꯁꯤꯜꯂꯒ "Who are you?" ꯖꯦꯀꯣꯕꯅ "Why you ask me?" Stranger-duna, "This is my order. I don't care. I protect the people I shall my." Haige tawbaga Jacob chaplepi aduga chenkirami. Stranger adusu tanarai. Haujikti irikna luchingaduna mayam adubu ngaksenarami. Chenkiba Jacob tu tanaraga makoi ani amuk thangyanarami. Animak henjinaba pakna ngamnaramde. Jacob na nupadubu managanda haifet thauduna lenkirami. Madugi chainadu nupaduna khanglami. Jacob na, Okay, stop. Just tell me, who are you?" Stranger duna mamaidu khumliba phi adu lokthorei. Madu ubada Jacob na, "Oi, doje, nang disiga doiba." Jacob na, "Nang kanano?" Jacob su mamaida phi yelibadu lokthorei. Jack na, "Nang ore." Jacob na, "Ichanupi de." "Oh, nachanupi kan bala kore." "Natrode nang kan bala kadro." "Aduna raujikta ai kalibada." "Nang kan manate. Mayamna de ichanupi da hongbada khanglaroina nangonda hangena kan bibane." "Ai de isha kana bhanabada nachanupi ga khangde." "Nangna samurai ga paramisina kaige?" "Ibai samurai dege ai samurai sina hena tanglamdau male. Fajaba ai ne heleba." "Mataude ai sina hena pangthoramani." "Aduna oiramni. Haujikta aina nanaganda samurai sina hagajaba hopirido. Si samurai sina mi kyam yamna thawai laukre. Nang bapna saga pangamgadro." Jacob na, "Abujagi miyoi chahumne India da laise. Manipur macha thibong jaw kharaga chaurakna miyoi chamamukti oramni. Ado isu chawmen hatkre. Aina mission jata khudi puriba samurai ne. Chaurakna 2K henkrabane." "Imei naire kaino. Mission jatlamadi aisu 3K or 4K di heladawne. Aikoi don kaidi lege haro mutamahangano. Noi sida leibase ichando kudong thiba yamna nangani." "Kudong thiba bana nanglabasu ton budi kanbinaba hero marang kaina le hairuse ibai ni khangbiyo." "Nang namita ichanupi da dorbati oina uraba. Chakhum yamadi chara hele haiba leibane. Fajakraba ichanupi da hero yamandana mayum palara hairpa tare." Jacob na, "Mai wanda nuksiba pawrabane. Asuk wana pisadagi ipagaldagi tingna hotnaraga ilalaina pukhibadi yaro hajariba." Jack na, "Adu oiradi she." Adu harga anido amuk thangyanarei. Jacob na, "Wa abani sidor kansida oirosidi torkana habane ibai." Jack di hoi mai haidage adum yantarei. Jacob su wangang nangna adum ngaktoklami. "Ibai, chak masak lamane to sabane." "Uchunupi kaide le hero. Natrabade nang kya nungaroi." "Short ki film Sandosri gi mabung fatabada malakadore." Jack na handakti Jacob ki makhuta lelami. "Ayo, sinamai mach. Nai kaino. Aya, idue. Asuk yamba bet mayam sina ingonda tuwaw fuksokpa ngamjaga ibai na aibu ithuolaba. Oh. Nangna film kumsinaraga killer oimisina kaigino. Nang jail logo tare." Jacob na, "Hayo, no punuk siningi." Jack na, "Nangna jail, aina promotion. Chalo ada, na saktuga." "Nangna film kumjarasu sakti aingondagi heloye. Manipur sida sakti bagai hatlani haradi ibai hanane hatokidushe. Kanglai paksida isengdaba amata leiba yaro haradi fajarasu nang adum chatki tabni ne ha." "Ai RK ne kanglai paksigi athoba nongsa ne."
Rasi kangairo arke aise. Athogu nuksha kaina. Aisina hangdongo ising da ba. Aduga de harka nuko amugyan thanarkani. Mi chama ka khalaka adu pungusari. Mapandagi asiba mayamse masing thiruso. Nangna mi halaga masing thina balaiba minai maluraba. Jack na Thank you I decay onkalaga maching ase kumadana. I hingli faude ichanupi de nangona sumpi pero. Jacob na Adu itarde ibai sube barda sargagi lekonda thabi batayadana. La I ni skyda nangna patalda I ni promotion nangna jail walore. Murder church. Hai benchut. Wabana lorabani animak launa bakaktani ngamaroi khanglabani na chingilani amuk hawribasi machi lengnabane daptaraga launa leibaduna somdadi ayuk lienda anganbagi yen balabadu hawnawna khongnari irikna boss ashibak sang mayamsi kamaindone Jacob sauraga gainda de loita kharaga Malaysia da Abuzagi manakta thako. Iri chatki ke tawbaga Jack to onsilaga tapna. Sir, good job. Jack na thanks. Jacob na laukala Matog na hapro. Nang na good job kain haido. Ha, minay. Iri na sorry boss. Sir na de kriyamam do mali. Mapanda shiba chahumena lay. Jacob asiba masindo palagpadagi matin kut yolaga ngamnaba kumlai. Adudi makoina mapanda yam leisabeni kaino. Manungda 1K na leramasu aina dum hataw leire. Asidi machanupi kanbagi namada promotion phangnaba lakpani. Jack na nabu shendrade wakhalsu dum sendre. Thamoisu sanglamni thajadre. Video tetere pyasa de mera. Nang favorite song la adune takudi na sadu oktrabane Eric na chusawrage thangi thabuksida tu chumi